ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯄꯦꯆꯤ ꯆꯤꯡꯂꯛꯇꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯍꯨꯝꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯦꯒꯥꯖꯤꯟ ꯌꯥꯎꯅ SMG ꯀꯥꯔꯕꯥꯏꯟ ꯑꯃ, 36 HE ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 3, ꯇ꯭ꯌꯨꯕ ꯂꯣꯟꯆꯤꯡ 2, ꯂꯥꯏꯐ ꯑꯦꯝꯌꯨꯅꯤꯁꯟ ꯔꯥꯎꯟ 4, 9mm ꯃꯦꯒꯥꯖꯤꯟ 5, empty cases 13, bayonet 1, arming ring 2 amadi charger yauna baofeng radio set 1 haibnachingba sini। ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯄꯦꯆꯤ ꯆꯤꯡꯂꯛꯇꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯍꯨꯝꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯦꯒꯥꯖꯤꯟ ꯌꯥꯎꯅ SMG ꯀꯥꯔꯕꯥꯏꯟ ꯑꯃ, 36 HE ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 3, ꯇ꯭ꯌꯨꯕ ꯂꯣꯟꯆꯤꯡ 2, ꯂꯥꯏꯐ ꯑꯦꯝꯌꯨꯅꯤꯁꯟ ꯔꯥꯎꯟ 4, 9mm ꯃꯦꯒꯥꯖꯤꯟ 5, empty cases 13, bayonet 1, arming ring 2 amadi charger yauna baofeng radio set 1 haibnachingba sini।